Hello mayam, ngasidi ngarubak sabagi video mateng ama thagajarake. Ngarubak sabase wa ui unal duga utang si ahumjina saibako matang asangba yengaga ayambana pamne duga sumaina matang jingje loina kakthappidoineba manunggi matang yaudba singsina sadoineba mana loi kakthallani hana duga sumain kakthallaba wasingse amuk khairaniba chang amda yengaga paya setnaba changje sumaina olaga khaibirani loina duga setoga sumaina lꯧthokanda mataise matu keka yaudna hafet temthokpirani duga sumaina paya sidoinebako siba nate paya setpa hainaisina payase setpa loiraga sumaina phawdokpirani nungsada kanghandoinebako kanghandragadi machugumba thigani payase kanghandragadi musalakkanibako adu tawdanaba nungsada phawdokpirani aduga sumaina phelani sina achauba oibaginiebako ani sammise ani samdabida sarasu yaiba ꯐꯦꯟꯕ ꯂꯣꯏꯔꯒ ꯂꯩꯕꯥꯛꯁꯦ ꯂꯩꯈꯠꯅꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯉꯥꯔꯨꯕꯥꯛ ꯑꯃ ꯑꯔꯣꯏꯕꯒꯤ ꯐꯤꯕꯝꯗꯣ ꯇꯥꯔꯛꯅꯕ ꯁꯨꯃꯥꯏꯅ ꯅꯤꯡꯒꯟ ꯀꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯦꯜꯂꯕ ꯂꯩꯕꯥꯛꯀꯤ ꯃꯌꯥꯏꯗ ꯑꯅꯤ ꯊꯤꯜꯂꯤꯁꯦ ꯁꯤꯅ ꯉꯥꯛꯅꯕ ꯋꯥꯁꯦ ꯀꯛꯑꯒ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯅꯥꯞ ꯑꯣꯜꯂꯒ ꯃꯉꯥ ꯍꯟꯊꯔꯒ ꯁꯨꯃꯥꯏꯅ ꯂꯦꯡꯖꯟꯕꯤꯔꯅꯤ sumaina thega lekhatpa hordebako lekhatpaje loragadi pura ngarubaki lubaki taraktoineba form tarani ꯃꯌꯥꯝ ꯉꯥꯔꯨꯕꯥꯛ ꯁꯥꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯁꯤꯟꯐꯝꯅꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯨꯝ ꯑꯁꯤ ꯅꯣꯡ ꯁꯤꯡ ꯆꯨꯔꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯌꯨꯝꯗ ꯑꯗꯨꯝ ꯐꯝꯃꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦꯕꯀꯣ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯑꯗꯨꯝ ꯇꯤꯚꯤ ꯌꯦꯡꯉꯣ ꯈꯣꯠꯂꯣ ꯊꯕꯛ ꯏꯟꯈꯥꯡ ꯑꯇꯣꯞꯄ ꯆꯠꯊꯣꯛꯎꯔꯁꯨ ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯇꯧꯔꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯦꯕ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗꯕ ꯃꯇꯝꯕꯨ ꯂꯤꯛꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯁꯤꯟꯐꯝꯅꯤ
ꯑꯁꯤꯅ ꯃꯌꯥꯝ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯂꯣꯏꯁꯜꯂꯛꯑꯦ ꯃꯅꯤꯡ ꯇꯥꯈꯠꯄ ꯂꯣꯏꯔ ꯁꯤꯅ ꯃꯅꯥꯁꯦ ꯂꯩꯔꯒ ꯔꯥꯎꯟꯁꯤꯃ ꯇꯧꯔꯒ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯁꯤ ꯊꯤꯟꯖꯟꯕꯁꯦ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯆꯤꯡꯉꯅꯤꯕꯀꯣ ꯃꯅꯥꯁꯦ ꯐꯖꯅ ꯂꯦꯕꯦꯜ ꯃꯥꯟꯅꯅꯕ ꯁꯦꯝꯃꯒ ꯁꯤꯅ ꯂꯣꯏꯔꯕ ꯄꯣꯠꯅꯦ ꯃꯅꯥ ꯍꯦꯟꯗꯣꯏꯁꯤꯡꯁꯦ ꯀꯛꯊꯠꯂꯒ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯁꯤꯅ ꯌꯣꯟꯅꯕꯅꯤ ꯃꯌꯥꯝꯁꯨ ꯁꯥꯕꯤꯌꯨ. Thank you for watching.